ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯖꯤꯋꯥ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯈꯤꯗꯕ ꯁꯅꯥꯖꯥꯎꯕ ꯃꯤꯁꯤꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯂꯥꯛꯀꯗꯧꯔꯤ꯫ ꯁꯖꯤꯋꯥ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯈꯤꯗꯕ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡꯗꯒꯤ ꯀꯦꯑꯦꯐ ꯁꯅꯥꯖꯥꯎꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯇꯧꯈ꯭ꯔꯕꯁꯨ ꯃꯁꯥꯗꯤ ꯂꯧꯗꯕꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯤꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯀꯦꯑꯦꯐ ꯁꯅꯥꯖꯥꯎꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯖꯦꯅꯤꯝꯁꯇ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯇꯧꯈ꯭ꯔꯦ꯫ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯦꯅꯤꯝꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯖꯦꯑꯦꯁꯤꯒꯤ ꯃꯦꯝꯕꯔ ꯋꯥꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯅꯥꯖꯥꯎꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯊꯧ ꯇꯧꯔꯛꯇꯕꯗꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯐꯥꯎꯕ ꯍꯨꯟꯗꯣꯛꯂꯝꯂꯒ ꯈꯨꯜ ꯉꯥꯛꯄ ꯆꯠꯈꯤꯕꯅꯤ꯫ ꯂꯥꯟ ꯇꯧꯔꯤꯉꯩ ꯃꯇꯝꯗꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯨ ꯌꯦꯛꯅꯕ ꯀꯨꯀꯤꯕꯨꯅ ꯀꯤꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇ ꯏꯔꯥꯡ ꯈꯔ ꯅꯦꯝꯂꯛꯄ ꯃꯇꯝꯗ ꯏ ꯃꯁꯦꯜ ꯑꯣꯏꯔꯤꯕ ꯈꯨꯜ ꯉꯥꯛꯄ ꯏꯆꯥꯁꯤꯡꯗ ꯊꯧꯅꯥ ꯎꯠꯂꯛꯄ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯅꯥꯖꯥꯎꯕ ꯃꯃꯥꯡ ꯊꯥ ꯃꯥꯔꯆ 31ꯗ ꯃꯌꯨꯝꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯒ ꯁꯖꯤꯋꯥ ꯖꯦꯜꯗ ꯊꯝꯂꯛꯈꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯄꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯉꯁꯤ ꯖꯦꯑꯦꯁꯤꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯔꯒ ꯍꯛꯆꯥꯡ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯍꯛꯆꯥꯡ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯂꯕꯗꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕ ꯌꯥꯕ ꯀꯌꯥ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯖꯦꯑꯦꯁꯤꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯁꯤꯕ ꯍꯛꯆꯥꯡꯗꯤ ꯂꯧꯔꯣꯏ ꯍꯥꯏꯈꯤ꯫ ꯖꯦꯑꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯔꯥꯡ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯤꯁꯤ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯊꯣꯛꯅꯕ ꯊꯥꯈꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥ ꯇꯥꯕ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯖꯦꯑꯦꯁꯤꯅ ꯈꯨꯔꯥꯏ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯁꯤꯑꯦꯁꯑꯣꯁꯤꯡꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯄꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯀꯨꯀꯤꯂꯦꯟꯗ ꯀꯧꯕ ꯂꯨꯞ ꯑꯃꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅꯤ ꯍꯥꯏꯖꯕ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯕ ꯅꯠꯇ꯭ꯔꯒ ꯂꯥꯟ ꯍꯧꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯐꯥꯈꯤꯕ ꯃꯥꯔꯛ ꯊꯪꯃꯥꯡ ꯍꯥꯎꯀꯤꯞꯄꯨ ꯕꯦꯜꯗ ꯊꯥꯗꯣꯛꯈꯤꯅꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯖꯖ (NIA) ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯀꯣꯔꯠꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯀꯣꯔꯠ ꯑꯁꯤꯅ ꯃꯥꯔꯛ ꯊꯪꯃꯥꯡ ꯍꯥꯎꯀꯤꯞꯄꯨ ꯂꯨꯄꯥ 3 ꯂꯥꯈ ꯒꯤ ꯄꯤ.ꯑꯥꯔ. ꯕꯣꯟꯗ ꯑꯃꯁꯨꯡ ꯃꯁꯤꯒ ꯃꯥꯟꯅꯕ ꯁꯨꯔꯤꯇꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯕꯦꯜꯗ ꯊꯥꯗꯣꯛꯈꯤꯅꯕ ꯀꯣꯔꯠ ꯑꯗꯨꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕꯅꯤ꯫ ꯃꯥꯔꯛꯇꯤ ꯍꯥꯎꯀꯤꯞꯀꯤ ꯕꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯃꯣꯜꯅꯣꯝ ꯈꯨꯜꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯕꯦꯡꯛꯗꯒꯤ ꯍꯥꯏꯅꯤꯀꯤꯝ ꯂꯧꯕꯨꯝꯅ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯖꯅꯨꯋꯥꯔꯤ 18ꯗ ꯑꯍꯥꯟꯕ ꯕꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯑꯃꯨꯛ ꯆꯍꯤ ꯑꯗꯨꯒꯤ ꯃꯥꯔꯆ 23ꯗ ꯊꯥꯈꯤꯕꯅꯤ꯫ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯅꯤ ꯑꯗꯨꯒꯤ ꯍꯤꯌꯔꯤꯡ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯥꯔꯆ 28ꯗ ꯑꯦꯀ꯭ꯌꯨꯖ ꯑꯁꯤꯗ ꯕꯦꯜ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯦꯀ꯭ꯌꯨꯖ ꯑꯗꯨ ꯕꯦꯜ ꯄꯤꯗ꯭ꯔꯤꯉꯩꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯅꯤ ꯊꯥꯗꯨꯅ ꯕꯦꯜ ꯑꯗꯨ ꯆꯠꯅꯍꯟꯗꯅ ꯊꯝꯅꯕ ꯅꯠꯇ꯭ꯔꯒ ꯁꯦꯝꯗꯣꯛꯄꯤꯅꯕ ꯀꯣꯔꯠꯇ ꯍꯥꯏꯖꯈꯤ꯫ ꯂꯩꯉꯥꯛꯅ ꯊꯥꯔꯛꯈꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯅꯤ ꯑꯗꯨꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯤꯁꯤꯂꯤꯅꯤꯌꯁ ꯀꯦꯁ ꯑꯣꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯔꯛ ꯍꯥꯎꯀꯤꯞꯀꯤ ꯂꯣꯏꯅꯕꯤꯅ ꯃꯤꯁꯤꯂꯤꯅꯤꯌꯁ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2024ꯒꯤ ꯃꯦ 20ꯗ ꯀꯣꯔꯠꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯤ.ꯑꯥꯔ.ꯄꯤ.ꯁꯤꯒꯤ ꯁꯦꯛꯁꯟ 4392ꯒꯤ ꯃꯈꯥꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯥꯔꯆ 28ꯗ ꯇꯥꯈꯤꯕ ꯑꯣꯔꯗꯔ ꯁꯦꯝꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯆꯠꯅꯍꯟꯕꯤꯗꯅꯕ ꯊꯥꯈꯤꯕ ꯀꯦꯁ ꯑꯁꯤ ꯃꯦꯟꯇꯦꯅꯦꯕꯜ ꯑꯣꯏꯗꯦ ꯍꯥꯏꯅ ꯊꯝꯂꯛꯈꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯃꯥꯔꯆ 28ꯗ ꯄꯤꯈꯤꯕ ꯖꯦꯅꯔꯦꯜ ꯑꯣꯔꯗꯔ ꯑꯗꯨꯕꯨ ꯁꯤꯡꯅꯔꯗꯨꯅ ꯁ꯭ꯇꯦꯠꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯋꯥꯀꯠꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2024ꯒꯤ ꯑꯣꯒꯁꯠ 22ꯗ ꯍꯥꯏ ꯀꯣꯔꯠꯅ ꯑꯣꯔꯗꯔꯗꯨ ꯆꯠꯅꯍꯟꯗꯅ ꯊꯝꯅꯕ ꯑꯣꯔꯗꯔ ꯄꯤꯈꯤ꯫ ꯀꯦꯁ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯥꯔꯅ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯕꯨ ꯇ꯭ꯔꯥꯏꯜ ꯆꯠꯊꯅꯕ ꯌꯥꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤꯡ ꯁꯦꯛꯁꯟ 120(b), 121, 121(a), 123, 400, 511 I.P.C. ꯑꯃꯁꯨꯡ 1718 U.A.P.ꯒꯤ ꯑꯣꯏꯅ ꯀꯨꯝꯖꯥ 2023ꯒꯤ ꯃꯥꯔꯆ 20ꯗ ꯆꯥꯔꯖꯁꯤꯠ ꯂꯥꯡꯈꯠꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯆꯥꯔꯖꯁꯤꯠ ꯑꯃ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯍꯣꯝꯗ ꯄꯤꯕ ꯑꯍꯦꯟꯕ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯦꯛꯁꯟ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯥꯟꯈꯠꯂꯛꯈꯤ꯫ ꯀꯣꯔꯠꯅ ꯅꯥꯀꯜ ꯑꯅꯤꯅ ꯂꯥꯡꯈꯠꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯁꯥꯡꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯕꯨ ꯂꯨꯄꯥ 3 ꯂꯥꯈ ꯒꯤ ꯄꯤ.ꯑꯥꯔ. ꯕꯣꯟꯗ ꯑꯃꯁꯨꯡ ꯃꯁꯤꯒ ꯃꯥꯟꯅꯕ ꯁꯦꯟꯐꯝ ꯊꯤꯔꯕ ꯃꯇꯨꯡꯗ ꯕꯦꯜꯗ ꯆꯠꯈꯤꯅꯕ ꯑꯣꯔꯗꯔ ꯇꯥꯈꯤ꯫ ꯀꯣꯔꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯣꯔꯠꯅ ꯂꯦꯞꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯀꯣꯔꯠ ꯀꯥꯒꯗꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯒꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛ ꯊꯝꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯐꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥꯅ ꯀꯣꯔꯠꯇ ꯂꯥꯛꯀꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯋꯤꯠꯅꯦꯁꯁꯤꯡ ꯀꯩꯗꯧꯉꯩꯗ ꯏꯊꯤꯜ ꯄꯤꯔꯣꯏꯗꯕꯅꯤ꯫ ꯀꯣꯔꯠꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯇ꯭ꯔꯥꯏꯜ ꯑꯁꯤꯗ ꯄ꯭ꯔꯦꯖꯨꯗꯤꯁ ꯑꯣꯏꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯅꯤꯡꯇꯝꯕꯗ ꯁꯤꯡꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤ꯫ ꯃꯥꯔꯛ ꯊꯪꯃꯥꯡ ꯍꯥꯎꯀꯤꯞ ꯑꯁꯤ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 24ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯀꯤꯁꯥꯟꯒꯔꯗ ꯂꯩꯕ ꯌꯨꯝ ꯑꯃꯗꯒꯤ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯐꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯨꯏ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯐꯥꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯅꯕ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯈꯤꯕꯅꯤ꯫
February 9, 2025 resign tꯧkraba Chief Minister oiramba Birengi Leak oirakpa audio singni haibagi charge ta Churachandpurgi Hilltown gi Eureka Cafe building the head office oiba Kuki Organization for Human Rights Act kohurna petitioner oidina Supreme Court of India da file tawrakiba petition WPC number 702 of 2024 gi makha taba while tha sigi taraga tarete chatharagani hairi numina sida court sigi court number 1 da chathagadaba cause list ki item number 19 the case asi list tawre hairi panbe abadi case ase February 3, 2025 ta Supreme Court na Lokhatuna Khanakhiba Birengini haiba audio leak sing adugi report Central Forensic Science Laboratory dagi pikhalakpa yengkhigani haina khagankhibani case asigi while chatharakpada court asigi advocate on record AOR Prasanta Busanalu chingba advocate ahumna petitioner gi maikaida left laga Union of India gi maikaida na Solicitor General Tushar Mehta na level Moreh da lariba miyoi sikna Indo-Myanmar border fencing khana bigidamag lampi danaba Kuki Student Organization Moreh Hill Tribal Council Moreh amasung Kuki Women Union and Human Rights yauna tungan ba Kuki gi luf tare na khagankhre wafam asi Kuki Chief Organization Moreh na center na hojik chatharagli bangam khai sambal khabagi khongthang asina India amasung Myanmar nakal ani da lariba Kuki furuf ki miyoi sing asibu tungana khaidokani maram asina ngamkhai sambal khanaba Center na lauriba khongthang asigi mayokta leinanaba miyamda khanganki lufaduna thamlakhiba wafam adubu sagwatladuna Moreh da leiba tongan ba Kuki singi luf tarukna karigumba ngamkhai sambal khajin khiba tarabadi maduna nakal animakta khundariba miyamgi punchirol amasung na chanabida chauna singnarakani loinana maduda apanba ama oi rakpa yai haina phongdoki maramaduna hojik chatharaliba ngamkhai sambal khabagi khongthang asida lam lausinaba honarakpada Moreh da leiba miyamna lam piroi da bani haiki Kuki firof ki miyoi sing asibu Myanmar dagi lo kaina changsilaki bani haina phongdo narakliba wafam sing adubusu yaning daba phongdo rakhi Moreh asi Kuki singna namna khundaba Teknopal district ki manung chanba lalon etiki mafam amani mafam asida khundaramba mitei singdi kumja 2023 gi May 3 dagi hauduna thorakiba irang asina maram oiraga tampaki lamda chelaktuna leiribani panba yabadi kilometer Lising amaga chatu kanifuga humdoi sangba India amasung Myanmar ngamkhai paring sambal khana bagidamag lupa crore lising kuntragi senfam kaithokpada ayaba pikhrabani maitai sing sangjing kaba thingna bagidamag Kuki jo nupi kayana Churachandpur gi Jalanfai da leiba mayai da phamjinkhre makhoi gi oiba political gi wakhaina ba puraktriba phawba Maitai amata Kuki na leiba mafam da changba yaroi hairi Kuki Student Organization amasung Kuki Women Association Union yauna Kuki jo furuf ki tongan ba civil society organization taru Maitai sing thangjing ching karakta na balaw thokraba matung da ngarangi khongjang adu changsing khibani khongjang adu Jalanfai da natana Gothol amasung Khausangbung khunsing da supangthoki khongjang adugi matang da khongjang siliba sing na hai Maitai amata Kuki jo na leiba mafam da changsin ba yaroi Kuki jo sing na Maitai sing thing na bhona rabasu Maitai amata na oiriba phibam aduda chingka na bhona bagi pau laikide haukiba April 9 da Kuki jo CSO tarung na thokiba statement aduda Maitai sing na buffer zone lansil laglaga thangjingka na bhona rakpa yabagi phibam lei adum oinamag India lengang na constitution gi makhada Kuki jo furuf ki oiba political gi oiba wakhaina ba puraktriba phawba asigumba khongthang amata yabangam loi haina phongdokhibani karigumba Maitai sing na namduna thangjing chingda ka na bhona rabadi madu Kuki sing da hakthengna na singna bani haina lawgani haina Kuki jo CSO sing na phongdokhiba laikhrabani karigumba buffer zone lands ilaga changlaklabadi madu khatna ba hobani haina lawbaga loinana madu da thorakpa afafattagi tekchak pumnamak Mitai sing na pugadabani haina phongdokhibani furuf khuding makna hanadagi lairakliba phibam adu lengdana thambaga loinana makhata na pamdaba thodok thowan da hotna si haina phongdokhibani Buffer John Singh asida Security Force sing na mikup na home sing na ngak senduna lairibani lamdam asida President rule lairabasu amasung Union Home Ministry na miyam ayat apani yauduna chathanaba khangan khrabasu hojik thabak oina onthokpa ngamdana lairibani nakal amaramda Maitai Heritage Society na Kuki jo CSO singi khongthang adubu akan mongda yaningda phongdokhibaga loinana makhoi na chathariba thawong adu constitution gi mayautani amasung khanaba hobani phibam asida center amasung state lengana akan mamiyeng changbi na ba phongdokhiba laikhrabani ngallingai gi matamdagi hona Maitai singna chahi gi oina thangjing ching kaduna ibudau thangjing khurambagi chanabi asi lairakli asigumba khongthang asi Hindu singi Kailash Parbat amasung Muslim singna Makkah da chatpada thingbaga manaribani
ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯐ꯭रीडꯝ ꯑꯣꯐ ꯃꯨꯚꯃꯦꯟꯠ ꯑꯦꯟꯗ ꯔꯤꯂꯤꯖꯤꯌꯁ ꯄ꯭ꯔꯦꯁꯤꯁꯄꯨ ꯈꯣꯡꯒꯥꯎꯅꯕꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯍꯦꯔꯤꯇꯦꯖ ꯁꯣꯁꯥꯏꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯨꯕ ꯃꯤꯇꯩꯁꯤꯡ ꯑꯍꯜꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯩꯇꯩꯁꯤꯡ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯂꯩꯕꯗꯒꯤ ꯃꯤꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯕꯐꯔ ꯖꯣꯟ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯈꯤ꯫ ꯃꯩꯇꯩꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅꯈꯤ꯫ ꯆꯤꯡ ꯀꯥꯅꯕꯒꯤꯗꯃꯛ ꯆꯠꯂꯨꯔꯕ ꯃꯣꯏꯔꯥꯡꯗꯒꯤ ꯅꯥꯎꯕ ꯀꯧꯕ ꯑꯃꯅ ꯍꯥꯏ, "ꯑꯩꯍꯥꯛ ꯃꯔꯨꯞ ꯑꯅꯤꯒ ꯂꯣꯏꯅꯅ ꯊꯥꯡꯖꯤꯡ ꯀꯥꯅꯕꯒꯤꯗꯃꯛ ꯐꯤꯚꯝ ꯌꯦꯡꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯛꯇꯥꯗꯒꯤ ꯍꯦꯟꯅ ꯂꯥꯟꯁꯦꯟꯗꯨꯅ ꯀꯥꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯎꯔꯛꯇꯕꯗꯒꯤ ꯍꯜꯂꯛꯈꯤ" ꯍꯥꯏꯔꯤ꯫ ꯐꯤꯚꯝ ꯑꯗꯨꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯄ ꯊꯤꯡꯅꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯀ꯭ꯋꯥꯛꯇꯥ ꯑꯃꯁꯨꯡ ꯐꯧꯒꯣꯛꯆꯧ ꯏꯈꯥꯏꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯈꯤ꯫ ꯊꯥꯡꯖꯤꯡ ꯀꯥꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯃꯩꯇꯩꯒꯤ ꯑꯍꯜꯁꯤꯡꯅ ꯊꯥꯡꯖꯤꯡ ꯀꯥꯅꯕꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯇꯧꯗꯅꯕ ꯅꯍꯥꯁꯤꯡꯗ ꯍꯥꯏꯔꯝꯈꯤ, ꯂꯣꯏꯅꯅ ꯏꯔꯥꯡꯒꯤ ꯐꯤꯚꯝ ꯐꯔꯕ ꯃꯇꯝꯗ ꯆꯤꯡ ꯀꯥꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯍꯜ ꯑꯃꯅ ꯍꯥꯏ, "ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯈꯨꯜ ꯀꯌꯥꯃꯔꯨꯝ ꯐꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯤꯡ ꯀꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯇꯧꯗꯕꯅ ꯆꯨꯝꯒꯅꯤ꯫ ꯆꯤꯡꯈꯣꯡꯗ ꯀꯨꯀꯤꯁꯤꯡꯅ ꯊꯤꯡꯅꯕ ꯁꯦꯝ ꯁꯥꯕꯗꯨꯅ ꯂꯩꯕꯒꯤ ꯄꯥꯎ ꯐꯪꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯀꯟꯕ ꯉꯥꯛꯁꯦꯟꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯕꯁꯨ ꯁꯥꯐꯕ ꯐꯤꯚꯝ ꯑꯣꯏꯗꯦ꯫ ꯂꯥꯏꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯄ ꯂꯝꯕꯤ ꯑꯗꯨ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯁꯨꯡ ꯃꯤ ꯇꯥꯗꯕ ꯃꯐꯝ ꯀꯌꯥ ꯐꯥꯎꯗꯨꯅ ꯆꯠꯄꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛ ꯆꯤꯡ ꯀꯥꯕꯗ ꯃꯩꯇꯩꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯐꯤꯚꯝ ꯍꯦꯛ ꯐꯔꯛꯄꯒ ꯑꯩꯈꯣꯏꯅ ꯆꯤꯡ ꯀꯥꯗꯨꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ" ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯑꯣꯏ 80,000 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯌꯥꯏꯔꯤꯄꯣꯛꯇ ꯉꯁꯤ ꯋꯥꯀꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛꯠꯀꯤ ꯃꯥꯌꯣꯛꯇ ꯃꯥꯁ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯑꯣꯜ ꯌꯥꯏꯔꯤꯄꯣꯛ ꯎꯂꯦꯃꯥ ꯕꯣꯗꯤꯅ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯁꯤꯟꯗꯨꯅ ꯌꯥꯏꯔꯤꯄꯣꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯐꯧꯗꯦꯟ, ꯋꯥꯡꯈꯦꯝ ꯃꯨꯁꯂꯤꯝ, ꯁꯤꯡꯈꯥ, ꯇꯨꯂꯤꯍꯜ, ꯇꯧꯄꯣꯛꯄꯤ, ꯕꯤꯁꯅꯨ ꯅꯍꯥ ꯃꯨꯁꯂꯤꯝ, ꯕꯥꯃꯣꯟ ꯂꯩꯀꯥꯏ, ꯀꯦꯀ꯭ꯔꯨ, ꯍꯩꯇ꯭ꯔꯣꯏꯄꯣꯛꯄꯤ, ꯆꯤꯡꯈꯣꯡ, ꯁꯦꯛꯃꯥꯏ, ꯂꯩꯀꯣꯜ, ꯅꯤꯡꯊꯧꯅꯥꯏ, ꯆꯉꯝꯗꯕꯤ, ꯃꯌꯥꯏ ꯀꯩꯊꯦꯜ, ꯃꯥꯂꯣꯝ, ꯉꯥꯔꯤꯌꯥꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯏꯔꯤꯄꯣꯛ ꯑꯥꯖꯥꯗ ꯒ꯭ꯔꯥꯎꯟꯗ ꯄꯨꯜꯂꯒ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ, ꯂꯣꯏꯅꯅ ꯃꯄꯨꯗ ꯗꯨꯋꯥ ꯇꯧꯈꯤ꯫ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯋꯥꯀꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛꯠ 2025 ꯍꯟꯗꯣꯛꯀꯗꯕꯅꯤ, ꯏꯄꯥ-ꯏꯄꯨꯁꯤꯡꯒꯤ ꯍꯛ ꯃꯠꯄ ꯌꯥꯔꯣꯏ, ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯍꯛ ꯃꯠꯄ ꯌꯥꯔꯣꯏ, ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯗ ꯍꯟꯊꯅ ꯌꯦꯡꯕ ꯌꯥꯔꯣꯏ, ꯑꯜꯂꯥꯍꯒꯤꯗꯃꯛ ꯍꯤꯡꯒꯅꯤ, ꯑꯜꯂꯥꯍꯒꯤꯗꯃꯛ ꯁꯤꯒꯅꯤ, ꯗꯥꯎꯟ ꯗꯥꯎꯟ ꯕꯤꯖꯦꯄꯤ, ꯗꯥꯎꯟ ꯗꯥꯎꯟ ꯖꯦꯗꯤꯌꯨ, ꯗꯥꯎꯟ ꯗꯥꯎꯟ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯗꯥꯎꯟ ꯗꯥꯎꯟ ꯑꯃꯤꯠ ꯁꯥꯍ, ꯗꯥꯎꯟ ꯗꯥꯎꯟ ꯅꯤꯇꯤꯁ ꯀꯨꯃꯥꯔ, ꯗꯥꯎꯟ ꯗꯥꯎꯟ ꯆꯟꯗ꯭ꯔꯕꯥꯕꯨ ꯅꯥꯏꯗꯨ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯁꯥꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥꯅ ꯅꯤꯟꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯥꯃꯤꯌꯥꯠ ꯏꯂꯥꯃꯥ ꯃꯀꯥꯃꯤ, ꯐꯧꯗꯦꯟ, ꯋꯥꯡꯈꯦꯝ ꯑꯃꯗꯤ ꯁꯦꯡꯒꯥꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯍꯝꯃꯗ ꯔꯧꯅꯛ ꯑꯂꯝꯅ ꯐꯣꯡꯗꯣꯔꯛꯄꯗ, "ꯑꯩꯈꯣꯏꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗ, ꯑꯜꯂꯥꯍꯅ ꯌꯥꯅꯤꯡꯕꯒꯤꯗꯃꯛꯇ, ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ, ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯥꯎꯕ ꯀꯥꯟꯅꯕ ꯐꯪꯍꯧꯅꯕꯒꯤ ꯃꯁꯖꯤꯗ, ꯃꯗ꯭ꯔꯁꯥ, ꯀꯕꯔꯁꯇꯥꯟꯅꯆꯤꯡꯕꯗ ꯀꯠꯊꯣꯛꯂꯝꯕ ꯂꯝꯁꯤꯡꯕꯨ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯑꯦꯟ.ꯗꯤ.ꯑꯦ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯠꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ"꯫ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯁꯚꯥ ꯑꯅꯤꯅ ꯕꯤꯜ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯦꯁꯦꯟꯠ ꯄꯤꯗꯨꯅ ꯑꯦꯛꯠ ꯑꯣꯟꯈ꯭ꯔꯕ ꯋꯥꯀꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛꯠ 2025 ꯑꯁꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯑꯦꯛꯠ ꯑꯁꯤ ꯃꯃꯥ-ꯃꯄꯥ ꯂꯩꯇ꯭ꯔꯕꯁꯤꯡ, ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡ, ꯂꯨꯈ꯭ꯔꯥꯕꯤꯁꯤꯡ ꯑꯃꯗꯤ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯍꯛꯁꯤꯡ, ꯆꯥꯛꯊꯨꯡꯁꯤꯡ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯦꯛꯠ ꯑꯁꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯂꯣꯏ꯫ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯂꯣ ꯑꯃ ꯁꯦꯝꯕꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯇꯥꯟꯖꯤꯃꯥꯁꯤꯡ, ꯃꯨꯁꯂꯤꯝ ꯄꯔꯁꯅꯦꯜ ꯂꯣ ꯕꯣꯗꯤꯁꯤꯡ ꯑꯃꯗꯤ ꯖꯃꯤꯌꯥꯇꯨꯜ ꯎꯂꯥꯃꯥ ꯍꯤꯟꯗꯅꯆꯤꯡꯕꯗ ꯄꯥꯎ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯏꯁꯂꯥꯃꯤꯛ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯨꯁꯜꯃꯥꯟ ꯅꯠꯇꯕꯁꯤꯡꯅ ꯂꯨꯆꯤꯡꯒꯅꯤ ꯍꯥꯏꯕ ꯂꯣ ꯑꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯋꯥꯀꯐ ꯇꯧꯔꯝꯂꯤꯕ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗ ꯇꯧꯔꯝꯂꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯗꯨꯕꯨ ꯔꯦꯖꯤꯁꯇꯔ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯦꯛꯠ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯁꯂꯥꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯦꯛꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯋꯥꯀꯐ ꯇꯧꯕꯗꯒꯤ ꯂꯦꯞꯅꯅꯕ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯑꯦꯛꯠ ꯑꯁꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯄꯣꯠ-ꯆꯩꯁꯤꯡꯕꯨ ꯃꯨꯟꯅꯅꯕ ꯑꯃꯗꯤ ꯃꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕꯅꯤ꯫ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯧꯈꯤꯕ ꯃꯇꯝꯁꯤꯡꯗꯁꯨ ꯃꯨꯁꯂꯤꯝꯁꯤꯡꯕꯨ ꯃꯥꯏꯅꯣꯔꯤꯇꯤꯅꯤ ꯍꯥꯏꯅ ꯋꯥꯈꯜꯂꯣꯟꯗ ꯑꯣꯠꯄ-ꯅꯩꯕꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯥꯕꯒꯤ ꯃꯤꯡꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯕꯨ ꯑꯣꯠ-ꯅꯩꯕ, ꯕꯥꯕ꯭ꯔꯤ ꯃꯁꯖꯤꯗꯄꯨ ꯊꯨꯒꯥꯏꯕ, ꯇ꯭ꯔꯤꯄꯜ ꯇꯂꯥꯛꯀꯤ ꯃꯤꯡꯗ, ꯄꯔꯗꯥ ꯁꯤꯁꯇꯦꯝꯒꯤ ꯃꯤꯡꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯨꯁꯜꯃꯥꯟꯁꯤꯡꯕꯨ
ꯑꯣꯠ ꯅꯩꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯕꯨ ꯑꯣꯠ ꯅꯩꯗꯨꯅ ꯂꯥꯛꯂꯕꯁꯨ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯊꯥꯖꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗ ꯂꯩꯈ꯭ꯔꯕ ꯃꯁꯖꯤꯗ, ꯃꯗ꯭ꯔꯥꯁꯥꯅꯆꯤꯡꯕꯁꯤꯡ ꯀꯟꯕ ꯑꯁꯤꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ꯫ ꯁꯥꯔꯕꯁꯨ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯁꯤꯒꯅꯤ, ꯍꯤꯡꯂꯕꯁꯨ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯍꯤꯡꯒꯅꯤ꯫ ꯋꯥꯀꯐꯀꯤ ꯃꯃꯜ ꯑꯃꯠꯇ ꯀꯅꯥꯗꯁꯨ ꯄꯤꯔꯣꯏ꯫ ꯑꯃꯨꯕ ꯂꯣ ꯑꯃꯗꯤ ꯍꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗꯁꯨ ꯋꯥꯀꯐꯀꯤ ꯃꯥꯜꯁꯤꯡ ꯑꯁꯤ ꯃꯨꯟꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯀꯟꯕ ꯁꯛꯇꯤ ꯂꯥꯛꯂꯕꯁꯨ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯍꯛꯆꯥꯡꯗ ꯊꯋꯥꯏ ꯂꯩꯔꯤꯕ ꯐꯥꯎꯕ ꯋꯥꯀꯐꯀꯤ ꯃꯥꯜꯁꯤꯡ ꯃꯨꯟꯕ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯈꯤ꯫